Poujakhup Guite kauba Delhi gi Kuki Students Organization leader asigi haktaktagi Kuki gi separate administration demand ICU da changkhre nupa asi Kuki leader singna haiba wasuta de on bosta self style da thabak tawi magi matung inbinaba mi su leitre mana toriba sing asi lan ma chumbuna nakalamada thamkhraga magi plan khuding flop show oire comedy circus male haidana mayam noknare panba yabadi Delhi gi jantar mandar da Kuki singi rally ama sinkiba du jomi student amata yaukide atai tribe ki student singsu invite tawkide event adu cover tawba lakpa TV reporter amagi mahaki interview yamna comedy oina viral chalhanki English ngangba haiba haitaboy wangangba haiboi haitaboy makok mamai amata hek samnada kai makai konbada reporter adu da onsilaga shall I kill you haiki jantar mandar da sinkiba event adusu Kuki Jomi Council na Chuchanpur da rally singani tawramlaka tokiba adu da mahakna Kuki Jomi Council Government of India digi paisa chare haina maral siraduna Kuki Jomi Council bu challenge tawraduna maranai self style self interest da event organize tawkibani